अहनबद मरोइब पाव इम्फाल रिंग रोड की स्टेट सियर की सादा मंगा 10 तरुक सेम लोरे एशियन डेवलपमेंट बैंक तगी लंबी असी सेमनबा सेंक्शन ngai hana utamna phongdokre ukezo sine UNC gawari sanana bohanabada mai paktabadagi Mizoram Search leader sing mateng longnaba honari haide Surasanpur gi ke Thanjang village tagi amba khulai phagat khre DM ka somdana yana paksna operation sathakre so abrogate tawgadabani Indiana sathariba proxy war Kudak Lepo Haina Sana Kitelda Wakat Mifam Sathakre Drug Education Imram the School Syllabus Sahabnaba ZEO Kaksinda MSM na Memorandum Bisin Kre Kanto Sabal da Maite Yuntruk Mai Hakim Taudo Kadem Tawhani Pondor Manipur Technical University na International Internship ke Thong hang hai amadi ukizo council gi mihusingna intelligence bureau gi chipka unakre PR matung popular government lakrabasu santi hanjilapur phibam laitwe khumsari WAHONG radio ni pijaba morning newspaper reading meeting tabi bamati tabi basipo Pasparani Laishum Nataram Nosari, Marobo Pausin Sando Pizari. Asian Development Bank is sent Hamaka the same Gadaba, Infal Ring Road Kiss sent from Amata Tadar Palatry, Housing Lambias, Same Bahoriba, a city state share the Gisem Bahobane Haina. PWDG Additional Chief Engineer cum Project Director, says Utam Ponto Cray. Manipulenga ki Directorate of Information and Public Relations na Sinduna. DIPR gi auditorium da hauzik sta thariba midi press ki thorum da says utamna wafam asi phongdokhi bane mahana makha tana hai Imphal ring road sembagi apun ba senfam asi lupa crore lesing masatu humphuni senfam asi Asian Development Bank tegi loan oina pirak kadabani masida state share na sada kunni sel pirak naba department ki maike degi detail report sing su pikre kilometer Yankaiga Mathoi Hena Sangba ring road asiki hauzik semba horiba lambi saru asi state share sada kungi manungda semba haubani state share oina sada manga 10 taru semba loire department asina state asigi lambi thong sem libasi lambi gi oina puna kilometer lising tarani aduga thongna chamani haire Manipur urban road drainage and Asset Management Improvement Project ki maramda hai khibada project asi AIIB na funding tawbani masina Greater Imphal yauna puna kilometer 493 hena sangba lambi asi upgrade tawgadabani lambi asi Imphal East amasung Imphal West ki municipal area sing yauna khul humbudraga taret cover tawri masigi project area si hectare Tarahum doi henba ni apunba senpamna lopa crore lising ahum chatruk ni phugatare ni haire project asi kendra tara taruki ahanba package da pasoi sagolban lamsang thangmaiban amasung uripokne package tu dana khetugao khurai haingang amasung wangkhaini package 3 dana yaskul thongjo amasung kairaune mari shuba package na singsamai kaisamthong Nauria Pakang Lakpa Masung Lang Taban Kendra cover Togani. Project Asina Lambi Sing Asigi drainage system Pagal Hantuna. Ising Isang Suan Kraba Lambi Sing Semjin Bayauri. Project Asigi Componenda Rigid Payment Asida Interlocking Concrete PEF Block Full Depth Reclamation Anova Thong Saba Road Asset Management System amadi FIRS ni lising ani kun mga dagi package mari asigi apunba senpam lupa crore lising ani sanipan marifu humdoi ni hari basing asigi physical progress sada taraga taruk loire state asigi puna kilometer lising tara sangba lambi gi phibam
ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯑꯇꯩ ꯂꯩꯉꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ, ꯕꯤꯜꯗꯤꯡ ꯑꯃꯁꯨꯡ ꯕ꯭ꯔꯤꯖ ꯁꯥꯕꯁꯤꯡ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ PWDꯅ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯐꯟꯗ ꯑꯃꯗꯤ ꯍꯥꯏꯋꯦ ꯐꯟꯗꯒꯤ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯩ ꯐꯟꯗꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯗꯤ SACSI, ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ, NEC, ꯏꯟꯇꯔꯅꯦꯜꯂꯤ ꯑꯦꯗꯦꯗ ꯄ꯭ꯔꯣꯖꯦꯛꯠ, ꯁ꯭ꯇꯦꯠ ꯕꯖꯦꯠ ꯑꯃꯗꯤ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯋꯥꯛꯁꯤꯡ PWDꯅ ꯋꯥꯛ ꯑꯦꯖꯦꯟꯠ ꯑꯣꯏꯔꯒ ꯁꯨꯔꯤ꯫ CRIFꯀꯤ ꯃꯈꯥꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯥꯔꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 94ꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯈ꯭ꯔꯦ꯫ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯛ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯆꯥꯗ 60 ꯂꯣꯏꯔꯦ꯫ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯑꯁꯤ 2028ꯇ ꯂꯣꯏꯒꯗꯕꯅꯤ꯫ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯥꯔ 2024ꯗ ꯁꯦꯡꯁꯟ ꯇꯧꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 109,13,000ꯒꯤ ꯊꯕꯛ ꯆꯥꯗ 95 ꯂꯣꯏꯔꯦ꯫ ꯊꯕꯛ 92ꯒꯤ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯥꯔ 2024-25ꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 413ꯒꯤ ꯁꯦꯟꯊꯥꯡ ꯉꯥꯏꯔꯤ ꯍꯥꯏꯈꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ UNꯁꯤꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯎꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯀꯨꯀꯤ-ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ UNC ꯀꯟꯇꯦꯛ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯇꯕꯗꯒꯤ ꯃꯤꯖꯣꯔꯥꯝ ꯆꯔꯆ ꯂꯤꯗꯔꯁꯤꯡ ꯃꯇꯦꯡ ꯂꯧꯅꯅꯕ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ-ꯖꯣ ꯆꯔꯆ ꯂꯤꯗꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥ ꯆꯔꯆ ꯂꯤꯗꯔꯁꯤꯡ ꯀꯟꯇꯦꯛ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯦ꯫ ꯀꯨꯀꯤ ꯕꯣꯗꯤꯁꯤꯡꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯛꯁꯤꯜꯂꯕꯁꯨ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ 1950ꯒꯤ ꯃꯇꯝꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯊꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯅꯪꯈꯤꯕ ꯊꯧꯗꯣꯛ ꯃꯇꯨꯡ ꯆꯍꯤ 30ꯔꯣꯝꯒꯤ ꯃꯇꯨꯡꯗ ꯅꯧꯅ ꯀꯨꯀꯤ ꯅꯥꯒꯥꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ-ꯖꯣ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯍꯩ ꯌꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ-ꯖꯣꯁꯤꯡꯅ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯇꯦꯡ ꯂꯧꯔꯕꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯀꯤ-ꯖꯣ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯑꯥꯏꯖꯣꯜꯒꯤ ꯆꯔꯆ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯎꯅꯅꯕ ꯑꯥꯏꯖꯣꯜꯗ ꯊꯨꯡꯈ꯭ꯔꯦ꯫ ꯀꯨꯀꯤ-ꯖꯣ ꯆꯔꯆ ꯂꯤꯗꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯏꯖꯣꯜꯒꯤ ꯆꯔꯆ ꯂꯤꯗꯔꯁꯤꯡꯗ ꯀꯟꯚꯤꯟꯁ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯅꯥꯒꯥ ꯆꯔꯆ ꯂꯤꯗꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯀꯨꯀꯤ ꯅꯥꯒꯥꯒꯤ ꯎꯪꯈꯠꯅꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯅꯕ ꯇꯛꯁꯤꯟꯒꯗꯧꯔꯤ꯫ ꯑꯥꯏꯖꯣꯜ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤ-ꯖꯣ ꯆꯔꯆ ꯗꯦꯂꯤꯒꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯥꯒꯥ ꯀꯨꯀꯤ ꯑꯅꯤꯒꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯆꯔꯆ ꯂꯤꯗꯔꯁꯤꯡꯒ ꯎꯅꯗꯨꯅ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯖꯣꯔꯥꯝ ꯆꯔꯆꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯔꯆ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯊꯝꯅꯅꯕ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ 18ꯁꯨꯕ ꯕ꯭ꯔꯦꯋꯥꯜ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯦ ꯊꯦꯡꯖꯥꯡ ꯚꯤꯂꯦꯖꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯒꯠꯄ ꯉꯝꯂꯦ꯫ ꯖꯨꯂꯥꯏ 6ꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯨꯡꯁꯥꯡꯈꯣꯡ ꯔꯤꯚꯔ ꯃꯌꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ 90ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ
personnel ani hatkiba nipana soonkiba thodok aduga mari leinana Assam Rifles na Imphal Ukhul lambi ki TM Kasom village da operation chathakre haire press na phangba pawgi matung inadi 18 suba Greywall Rifles amasung Manipur Police ki combined force na ke Tenzang village area da chathakiba operation aduda losilaga thamlamba yamnaba khulai bom amasung atay potlam kya phagat pangam ki phagalaba potlam sing asi AK rifles ama auto pistol ama RPG ammunition ama .36 ki hand grenade ID mga bulletproof jacket sing amasung communication set sing yawi haire Lup mga gimityang makada ngarang ayuk pung 13 minute kuntra tabadagi nungthil pung ahum phawba khwai leitak kaithal masa sana kaithal da MLAAMPL laisangkhong kabui Women's Association Yumnam Huidrom Thiam laisangkhong Mara Paibiga puna khusamnaduna wakat mifam sathakre India ki lanmina semgat pakhune ki lanmina terrorist ki thawong sathaduna mijamiam ki lanthum manghan taan bakhudak ta lep kadabani mihat mipun chatha balepo haiba banner makhada sathakiba wakat mifam asida amofa kohar amuko poirei lemarol gi lusing bikyana resource person oina wangang laduna phongdoki bada hausi leiba phibum asida laingak na sathariba thawong sing asi peningai oide achingba phibam sing asina Lengak mathau tawdre habasi mayek seng na takle su amasung nansu group singbu maning tamhanduna nungsi sanana leminarakiba furup singi marakta khaibong tahalle kanglup furup naiba rajniti tawhanduna furup kanglup sing tokhai thamle maramaduna asigumba fifam asida lamdam asida punna hingminariba indigenous people sing amatoina punsin minaduna thengnaminaba matam oire hare Directorate of Health and Family Welfare Service Manipur amasung State Health Society National Health Mission Manipur na sinduna state ki thakta World Population Day lisingani kuntaru ki thoram ngarang Imphal gi hotel Classic Grande da pangthokra haire Hauki July 13 da Leimakhong Army Camp kan yamna naknana lehiba Imphal West ki kanto sabal da maite gi yum taru Mai thakibi thawdo ado Indigenous Peoples Organization Manipur ipomna akan bamong da condemn tawi haire Lamdam masig tungi yumbi oira kadoriba mahir sing mayai gaba drug tagi lathongnaba pandamda class 5 tagi 12 fawda tamliba school gi curriculum amasung syllabus da drug use prevention and drug education hamnaba MSF na saksilakpa khongsangi manungsana ngarang MSF Kaksing district committee na district asigi ZEO da memorandum pisinduna taksin khre District Committee asigi President amasung General Secretary na khuyek piraga ZEO Kaksing da memorandum pisinkiba asiga mari leinana MSF Kaksing District Committee gi President Pukhrambam Ranajit na phongdokkibada MSF na haukiba chahi lising ani kulumdoi gi October dagi hauna lamdam asigi tungi yumbi oirakadoriba mahairoi singbo drug ki maramda mamut tana khanghanna awareness campaign amasung essay competition singba yauna tonga program kaya pangthoktuna lakli loinana class 5 tagi 12 fawgi school gi syllabus ta drug thingna ba amasung drug nai khoida piriba mangsaba kaya asigi matangda mamutana khangnana ba drug education gi maramda curriculum amasung syllabus ta hapnana ba chief minister amasung mari leinaba singda memorandum kaya pisinba laikre manipur gi manung hanjin ba jaga singda paksana popi thabada natana drug sungpham kaya amashu lairakle Asingba fibam asida inkhalak liba tungi yumbi oirakadoriba mahairoi amasung naharol sing kannana bagi pandamda MSF Kaksing district
कमिटीना ZEO काक्सिंगदा मेमोरेंडम पिसिंदुना मसिबु थबो ओइना पांगथोकनबा तक्सिनखिबनि हाइखे मयोलना परिंग नाइना सथरकपा मार्च अवेयरनेस कैंपेन पॉलिटिक्स अनौबा लांगोन की भोट पॉलिटिक्स वोट फॉर नेशन रिजेनरेशन हाइना मिंगथोनबा मार्च कैंपेन अवेयरनेस कैंपेन गी मनुसना नहान नुमिदांग पुंग निपान लोम ताबा मतमदा थबाल वांग मताबा मैरा पाइबीगा खुसमनदुना लमदम असिगी थबाल वांग मताबा यूथ क्लबता अवेयरनेस कैंपेन अमा पांगथोखरे मिफम असिगी वांगांगलोय ओइखिबा सोशल साइंटिस्ट डॉक्टर धनबीर लाइस्रोमना फोंदोखिबदा मयोलना पामलिबा पांदम असिदी हानगी फत्रबा मिखल कांगोन असिबो सेमदोक्तुना सुंबा मिखल कांगोन अमा ओइरकनबा मियाम हुबना थेंगनमिनबा दुनी अफब मिखल कांगोन अमा ओइरकनबा होनबदा संगदबा याद्रबा मसाकसिंग अदो नैनदुना अचुम मिखल कांगोन तौरबा मतमदा अफब मिरेप थोलकपा ngamgani अमसुंग अफब मिहुत खनबा ngamgani हाइना फोंदोखे मयोल की प्रेसिडेंट कोइजम सुरेश न फोंदोखिबदा अफबा मटिंग लेबा खुनाय अमा लैननबा अमता ngairaba उपायदि पॉलिटिक्स ता पुनिंग संगबा पॉलिटिक्स ता यावसनबा सिनी पॉलिटिक्स ना लेबा अमगी हिमाय चुमी अखोय पुना पॉलिटिक्स खमिनबा मथौ ताई अमसुंग यावसनबा मथौ ताई अखोयना पॉलिटिक्स ता माय ओनसिनदबना हौजिकति कांगखोंग सारबा महाम तारबा लमदम अमा ओइबता नतना मतिक साद्रबा मिरेप सिंगना लेबा असिबो ngaktuna thoidraba thodok yana pikthal haba afam sing phongtokhe Manipur Technical University na International Internship ki thong hangle engineer sing Manipur khakta thabak ki mitjeng thamloisi technology da global gi lakliba hong ba sida kari tawba tai haba khangnana ba honasi haina MTU ki vice chancellor Professor W San Babuna phongdorakle Takyel da leriba Manipur Technical University ki B.Tech first semester mahiroi singi induction thoromga mari lenana university asigi vice chancellor Professor W San Babuna WAPHAM asi phongdok laduna hai malim gi oine education system da ahongba kya lakhre masi mahiroi singna khangba aduga malim gi phambak ta karam na khongdagani haiba khangnana ba wanasi national education policy na kari mijeng thamliba gi habasi academician khakta natana mahiroi ki mama pa singnasu khangnana bohnasi madu natrabadi malim gi phambakta mafam kanba ngamlai haba wafam sing phongdokhe Khonsakhulgi Nagataru hat ki bathaudoka mari lenana UN sina hojik chathariba economic blockade ka mari lenana kuki jo sing saningai thakngai phangdam ki awaba kaya mayok nariba asiga mari lenana kuki jo council ki mihut kambo amana intelligence bureau ki director Mahesh Dixit yauna Union Home Ministry ki senior official singa unakre loinana Manipur da hojik thokliba kanglup ki rang asida Center na khut thingsin ba amasung kuki jo singna demand toriba political solution asi athuba matamda purakna ba taksin khre kuki jo council asina home ministry gi top official singa unaru raba matung
काउंसिल असिगी स्पोक्सपर्सन गिंजा बुवालजोंगना पाउमिसिंगदा फोंदोखिबदा स्टेट असिदा सही अमरोम पीआर लेंगाक लेरबा मतुंग फेब्रुआरी 4 दगी पॉपुलर गवर्नमेंट अमा लाख्रबसु कुकी जो सिंगी ओइना करिगुंबा फिबम अमता फगलपगी ममी ताद्री युमनाम खेमचाना लुसिंगबा पॉपुलर गवर्नमेंट असी लाख्रबा मतुंगदा कुकी जोगी मियोय 15 हाटख्रे खुल 13 मई थाख्रे चीफ मिनिस्टर युमनाम खेमचाना लेजिस्लेचर लेबा यूनियन टेरिटोरी नट्रोगा सेपरेट एडमिनिस्ट्रेशन की डिमांड तौरीब कुकी जो सिंगी ओइना करिगुंबा अमता तौदे कुकी जो कम्युनिटी सिंगी रिप्रेजेंट तौरीब डेप्यूटी चीफ मिनिस्टर नेमचा किपकेन की माइकैदगिसु इशू असिगी मतंगदा करिमता तौदे लोइनना कुकी जो काउंसिल का ऑफिशियल ओइना पाव फाउनबसु लैते हौकिबा चहे लिसिंग अनि कुरुमदोगी मे अहुमदगी मैते अमसुंग कुकी जो सिंगी मरक्ता थोलखिबा कांगुकी इरांग असि हौजिक्ति हेना पाक्थोक साउथोरक्तुना नागासिंग अमसुंग कुकी अनि की मरक्ता हेना उंखनबा थौदोक थोकली इंटेलिजेंस ब्यूरो की डायरेक्टर का उन्नखिबा अदुदा कुकी जो सिंगना हौजिक थेंगनरिबा वाबा खुदोंग चादबसिंग मरु ओइना कुकी जो सिंगी खुल कया मई थाखिबा अमसुंग हिंसागी थौंग कया सुथखिबा असिगी मतंगदा पाउतम खे हाइरे अगांसिंगी स्किन केयर प्रोडक्शन के डिमांड हेंगलकपगा लोइना जॉनसन बेबीना मिक्स एंड राइस रेंज लॉन्च तौख्रे अनोबो मतम की स्किन केयर का सानागदबा मौंगदा जॉनसन बेबी के अनोबो प्रोडक्शन असी लॉन्च तौखिबनी नौनो पुथोकलिबा प्रोडक्शन असिदा मिक्स प्रोटीन राइस ब्रांड प्रोटीन विटामिन 2 ग्लिसरीन अमशुंग मल्टीविटामिन कॉम्प्लेक्स साउना पोकपदा गारिबा अंगांसिंगी उनसादा यामना कानबा फंगहनगनी जॉनसन बेबीना पुथोकलिबा पोलमसिंगी मनुदा सापोन वाश एंड शैम्प लोशन अमदी फेस एंड बॉडी क्रीम यावरी पोलम खुदिमक क्लिनिकली प्रूफ ओइबगा लोइनना पीएच बैलेंस अमसुंग हाइपो एलर्जेनिक ओइ मिक्स एंड राइस लोशन अमसुंग फेस एंड बॉडी क्रीम ना पुंग कुनमरी चुमना ngangi unsa thona la helli pokpa numitagi horaga ngang unsa ningthina la henna bagi pandamda production asi puthokpane haina johnson baby ki group product manager Piyush Unakat na phongtokhe makha tarakpada mabani ko pause
Center Lengangna draft notification ama thoktuna hu selaba paraquat hana khangnaba napi hidak makhal ase India da siznaba khudaktagi thingkhre paraquat napi hidak ase leibak humbudra henmada thingba thamkhraba napi hidak makhal amani Agriculture and Farmers Welfare Ministry na draft notification thoktuna athingba thamlakhiba si hanadagi hauna leibak asigi toxicologist Dr. Singh amasung agricultural expert singna napi hidak makhal asi thingnaba akan WAPHAM thamduna lakhibagi matung ina thabak paikhalakpa oigani hairi notification asi draft notification oibana stakeholders singna July 13 dagi pabada numit 30 gi manungda objection amasung suggestion sing pisilakpa yagani hairi Mamang saigi June 12 da Ahmedabad gi London tamna painana take off tawbada kai kiba Air India gi flight AI 171 gi matang da ngasi phau thiba humbagi thabak satharakhiba asi transparent oiba maungda satharakhiba ni hairaduna Union Civil Aviation Minister Ram Mohan Naiduna plane kai kiba dugi aroiba report athuba matamda phonglagani haikhre Israel na landaduna mang ta halaba gajapo amo hana sengbat sagat na bagidamak European Union EU na leibak yadagi euro million jamapan khomgat na bathorang tawkhre Bangladesh ta hokiba numit kharani asida kan banong subadagi paks na ising isaw thokpa masung singning khaibadagi sikiba mi ki masing yangkhai yaukibaga loinana miyoi million amarom lepham chaphangi awaba mayok na duna leirakibani Leiba asida tholiba tamthirba isaw asna miyamgi hakselda akiba pohanbaga loinana dengue amasung cholera na singba isingdagi sandokpa laina kaya sandoropagi akiba leire haina International Federation of Red Cross and Red Crescent Societies IFRC Bangladesh ki program director Sonakshi Dena phongdokre Leiba asigi mahairoi singda justice phanghangadabani Union Education Minister from Thado Kadabani Hana New Delhi Jantar Mantar da Cockroach Janata Party CJP na Khongsang Sangsin Bada Saruk Yaduna activist Sonam Wachukna Numitara Tare ni Chara Henduna Khongsang Sangsilak Bada Mahaki Haksang Pibam Soksilaktuna Masagi Arumba Kezi Nipan Henbarom Tarak Badage Leiba Asigi opposition ki lusingbu kyana Cockroach amasung Sonam Wangsukki Khongsang Asi Saugatli Adubu Chara Henduna Khongsang Sangsin Badi Lepi Haina appeal Taunaragle Ballot Oiba Sathok Sasingi document Amata Yaudana Indo Nepal Gingam Kai Paringda Lona Nepal the Saxon and Bohanarambani have a US Navy Amashung Special Forces Ke Hanagi Servicemen Ama Kunitoi Suba SSB gi battalion na Uttar Pradesh ki ngam khai paring dalaiba Mainiwa gi border pillar number 413 tagi phaduna puthoraki bagi video ama viral oirakre United States amasung Iran na mapu oire hana phongdokna riba States of Hormuz phawduna satliba United Arab Emirates UAE gi thau puba jahars amada Iran na misal kapsinduna landabada India gi crew member amasire amasung Nipan aso apan ng kre. Myanmar gi Kachin state ki manung makinada sahi noriba mahay masintamba yaraba angang singbo
mayai kya basinjak lalol itik tawbada sisinare haina mafum aduki miyam amasung rights advocate singna phongdoragai miyoi kya bu namfuda thabak suhalaga puthorakpa tongan ba polam sing India da pusilakpada thingba thamle haina Trade Ministry na phongdorakre US amasung Iran gi marakta nongna khuthokna raklingai cherak asida President Donald Trump na Iran gi Supreme Leader Mustafa Khamenei sada mawbuda sire haina karemna na phongdokre Turkey da masagi data ngakthokpada mapangal kalhanna bagi thorang ama oina mahirui singi mama pagi ayaba yauduna school singna photo thagatana ba nengang ya thangpi khre MOA India gi premium skincare portfolio hena pakthok sauthohan ba oina artistry skin nutrition multi defense UV protect haina mingthon ba product ama launch tawkhre ICICI Prudential Life Insurance na safety amasung flexibility da yumpham oiduna semgatpa bonus link pension plan ama puthorakre ICICI Pro Gold Pension Savings haina mingthon ba pension product asina customer singna invest torokpa capital adu section na thamduna pension gi dama cops tansin ba ngamhali amasung customer singi punsida ana ek natrak khudakta sel mathau tarakpa matamda partial withdrawal ge khudong sabasu phanghalli haire sanabi pau taminasu England amasung Argentina na makhoi gi account ba accounter sanakraba matung sahi kun helak labasida makhoina lakliba July 15 gi nongyai matung mathangi numit ki pungkhai satpada ani shuba semi final da lamba tawduna sanaba matamda World Cup ki khwadi matam sangna wari naraba munaba sing manuda magi wari amuk hanane sing halagani team singna tournament asida lambi sing asi mangara hana lanthengna khre masida England ahum mai pakhi amasung anina Argentina na penalty sing kaunaba ama yauraga ngamki adumoinamak munabagi lamba asidi masing khaktangna pedongda masak taktri England na group stage da ahum amada mai pakiba matam lisinga machamapan humfugani thoida makhoina World Cup ta hanba thengnaba oijaraga su team singna angam tanabagi chelaba yumpham asi lisinga machamapan humfutaru quarter final da tholamki England na Z of Hurstki matam thengna mai pakpagi goal sankiba adudagi Argentina captain Antonio Retin tanthoki bathaudokna hena nisinghanba oikiba match amada ama sunoda mai pakhi Retin asi West German referee Rudolf Kretlin na minute 35 faraklaba matungda decision amada yamna kana marai yelubagi damak tanthoki amasung mahak minute kyamaram field gi mapan tho yakide Argentina na mi ayambana de tanthoki ba aduna yumbugi damak misang sangle habagi mami tahale haina thajanaki aduga England na Argentina po fall play leptana sanai haina maral siki khut jawni yengthina ki badu aroiba whistle khongkraba matungda makha ta tharaki matam aduda England manager Alf Ramsey-na Jers Cohenbo Alberto Gonzalez ka furit onthoknagi tawba suthingki sahi tara ni thoi lerga France ta amuka no out ta thengnaki bada inau nong na yetna ba masung kumhai thohanki Michael Owen na mathanta na hotnaraga yamna fajarba goal ama chanki adubo David Beckham di Diego Simeone da kaurubaki dama ani suba hapta ngallingai ta tanthoki England na phibam phagal handuna extra time haplaga sanahan ki adubo matung tarakpada Argentina na penalty sing kaunaraga mari ahumda mai pakhi makhoi gi mathangi World Cup thengnarak palising ani sumna ani da group stage sanaringai da Beckham na
ꯃꯃꯥꯡꯒꯤ ꯁꯣꯏꯈꯤꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯀꯣꯛꯍꯟꯅꯕ ꯈꯨꯗꯣꯜ ꯑꯃ ꯇꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯣꯔꯤꯁꯤꯑꯣ ꯄꯣꯆꯦꯇꯤꯅꯣꯕꯨ OAꯗ ꯐꯣꯜ ꯇꯧꯏ ꯍꯥꯏꯕ ꯗꯤꯁꯤꯖꯟ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯪꯕ ꯄꯦꯅꯥꯜꯇꯤ ꯑꯃ ꯒꯣꯜ ꯑꯣꯟꯊꯣꯛꯇꯨꯅ ꯏꯪꯂꯦꯟꯕꯨ ꯁꯥꯄꯣꯔꯣꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆꯇ 1-0ꯗ ꯃꯥꯏ ꯄꯥꯛꯍꯟꯈꯤ꯫ ꯈꯨꯃꯟ ꯂꯝꯄꯥꯛ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯆꯠꯊꯔꯤꯕ 17ꯁꯨꯕ ꯒꯣꯚꯔꯅꯔꯁ ꯇꯥꯏꯀꯨꯟꯗꯣ ꯀꯞ 2026ꯀꯤ ꯉꯔꯥꯡ 4ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯀꯦꯗꯦꯠ ꯕꯣꯏꯁ KG 38 ꯃꯈꯥꯒꯤ ꯁꯥꯟꯅꯈꯤꯕ ꯐꯥꯏꯅꯦꯜ ꯕꯥꯎꯠꯇ UTAꯒꯤ ꯁꯤꯟꯊꯣꯏꯕ ꯄꯨꯌꯥꯝꯅ ꯒꯣꯜ ꯃꯦꯗꯜ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ TTSꯒꯤ ꯗꯥꯔꯋꯤꯟ ꯃꯣꯏꯔꯥꯡꯊꯦꯝꯅ ꯁꯤꯜꯚꯔ ꯑꯃꯗꯤ LTAꯒꯤ ꯎꯁꯝ ꯆꯧꯔꯖꯤꯠ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜꯒꯤ ꯌꯨꯡꯂꯥꯃꯥ ꯃꯣꯔꯤꯑꯣꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯂꯧꯈꯤ꯫ ꯁꯤꯡꯖꯃꯩ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯦꯑꯣ ꯍꯣꯀꯤ ꯇ꯭ꯔꯐ ꯒ꯭ꯔꯥꯎꯟꯗ ꯆꯠꯊꯔꯤꯕ 2ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ TH ꯏꯕꯣꯌꯥꯏꯃꯁꯤꯡ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯀꯤ ꯇꯣꯔꯅꯥꯃꯦꯟꯠ 2026ꯀꯤ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯃꯦꯆꯁꯤꯡꯗ TWC ꯇꯥꯕꯨꯡꯈꯣꯛ, YCCIC ꯀꯣꯟꯊꯥ ꯑꯍꯜꯂꯨꯞ ꯑꯃꯁꯨꯡ UYAC ꯎꯆꯦꯛꯀꯣꯟ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯀꯦꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯊꯥꯎ ꯒ꯭ꯔꯥꯎꯟ ꯊꯥꯡꯃꯩꯕꯟ ꯑꯃꯁꯨꯡ ꯇꯥꯎꯊꯣꯡꯗ ꯂꯩꯕ ꯈꯨꯟꯗꯩꯕꯟ ꯂꯝꯄꯥꯛꯇ ꯆꯠꯊꯔꯛꯈꯤꯕ ꯑꯍꯥꯟꯕ MNCA ꯋꯤꯃꯦꯟꯁ अंडर 19 T20 ट्रॉफी ngaraang loisinkibaga loinana thau thamaibanna Aksto Khangabokpu wicket 5da thoiduna champion oikhre। Haryana gi Rohtak ta tha si 10 12 phau pangthokhiba National Senior Men Freestyle Greco Roman Wrestling Championship 2023 ki Greco Roman da Khundongbam Loyangambana gold medal lawrakle hari। सथरिबा FIFA World Cup asigi anishuba semi final match da Argentina amasung England gi marakta lamba tawnagadoriba sigi maoinana Argentina gi bar war veteran federation na laiba ani gi marakta lairiba lamgi senaba adubu nakoinana thamlaga soccer supporters singna football da hena miteng sangnana ba appeal tawrakle। Federation asigi matungina South Atlantic Island da laiba ani gi marakta lamda senaba lairiba dugi angam tanabagi mami semi final match da lakhalloidobani। Haukiba kumja 1942 da British na Falkland haina khangnaba aduga Argentina na Malvinas haina khangnariba island gi matangda lan tawnakhi maduna Argentina gi lanmi 498 aduga British ki lanmi chani 85 sihankhi haile। Mumbai Cricket Association MCA na makhoi gi ground staff singna tawriba thabak sing adubu sakhangba amadi kai khumnaba utpoina lupa lakh 15 gi khanaba bonus piyagani haina laukthokkhre। Leaders United tagi pothakraba goalkeeper Carl Darlow amasung Manchester United ki marakta sahi ani khuyek pinakhre haina Premier League club asigi makedegi phongthokkhre। Amari Japan Open 2026 ta saruk yariba India ki Satwik Sunrise Run ki ready amasung Chirag Shetty gi pungba asokpana maram oiraga ahanba round da pothakhrabasu women's singles kida India gi maming lerabi Sattler PV Sindhu anishubu round changba ngamkhre। Losilakpada maru paw Imphal Ring Road ki state share gi sada manga 10.3 sembal oire Asian Development Bank tigi lambi association na ba sanction ngari hanu tam phongtokre। Kukizo sing UNC go wari sana na bahana bada mai palak tabadagi Mizoram Church leader sing matek launa na ba khana।
Churasanpur ke Thenjang village se gi amno khulai phagatre TM kasomdana AR na paksna operation chathakre su advocate tawgada bani India na sathariba proxy war khudak tale po haina sana kaithalda wakan from chathakre drug education ni maramda school syllabus ta hapna budget di o kaksinda MSM na memorandum pisikre kanto sabal da mai te yum taruk mai tha khibgi thawdo condemn tawi hani pom Manipur Technical University na international internship ki thong hang haide amadi Kukizo Council minute singna Intelligence Bureau gi sip ko una kre biar matung popular government lak tabasu santi hanjilak ki phibam lai tre haide jeri ba pau sing asu loina nanu ki phong li ba pau se singdi lokthok saba maroi ba pau sing miyam da pisa ba mata asilu sinjari makha tarak pada mata mata gi WAHONG amadi RASHI PHAL की थरम निर्मला थांगजन की पुनम तामनसी पुनम गु हौजे की पुष्पारानी लाइसम नमखाना खुंजल
अमुका हना मिदेंग ताबिरिबा मदि ताबिरिबा सिंगु निर्मला थांजमना तराम नोकचरी कोनोना खुरमजरी पुदुना लाक्चरिबा सिमता मतम gi wafum amadi rasifal ngasi matam gi wafum da yalhomi machin manau singi oiba nungsibagi chel kanara so thingba ngamloi haibasini haufam satfam manaba mapu mapa amatagi macha oiba yalhomi mioi tamburoi chingburoi machin manau singi marakta lairakhiba ichel amasong nungsibagi lipun kaidonungda mangbiaroi matamgi khonglai matung ina laifam manadaba amasung lol khanaba khara lairabasu makhoigi lu tong singli nauri da cheliba idi kaidonungda mangba lairoi haukraba puari amuk hanjinlakpagum yalhomi itin inaugi marakta magi hengnaba hotnabada tokhai lainaduna mapa mapugi hauna lonchat lining lichat khara thadok nakhibadagi mapa mapugi linglamjat khongguldagi nathai khibadu matamgi khongleina amuk hanna hanjilaklaba matam aduda amuk hanna machin manau singi marakta lairakhiba nungsibagi ichel hanjilaktuna hena chetpa mari lairakpa haibasi hauna sani adungai kanglaipak manipur na maning tamba ningthau panba laingak longi sanglaba ningthorol singi tangkak singda english singa moga chama chatret ka subna mapanda pankiba ningthau pamhaibagi matamda mapa mapugi lining lolgi mahut miram lining da liming lowbada natana miyambu nampuda miram lining lownanaba lining gi oiba lan religion warfare chatharakibagi wathoksing thaudoksing leiki ningthaugi akanba chairaki badagi miyoi kya masagi natki chanabi lining lon thadoknaki miram lining chatlu yadaba miyoi kya ahakpa chairak pikhi miyoi kya loithaki loinana puya lairik sing khomgatuna kangla mamangda paiduna mai thakiba dudagi kanglaipak manipurgi yelhomi chingburoi tamburoi machal manau singi marakta miram lining chatnarakhibadagi machelgi marakta leirakhiba apunbagi pangal mayeng dahanabagi maram oirakhibra haibasini Kanglairol gi matung ina chingmi tami yelhomi sing mapa mapu amatagi macha masu oiduna punna chingda khunda minarakhi matam gi matung ina manau oiba mitei singna tamda khunda khiba mayambana chingda khunda khibagi tatna thanaba yadabagi achetpa mari leiri machin manau anigi awa nungai amadi tekta kaidana hingli haiba khangdanaba chingmi tammi amata oiba khangnaba chingmi tammi amata oiba mera hauchongwi thoram maina wai tangna sam lichang shitna zatharakli mera hauchongwi thoramda chingda khundareba mayamba chingburoi singna tamda leiba manau mitei singda mera wai yungduna mai thanduna aikhoi nungaina hingli haiba khanghalli chinggi mayambana maijau thaduna tamda leiba manau mitei singda nungaina pali haibagi khudam ulli machin manau anigi marakta lairakhiba ichel mangkhiba leitabana maram oiraga mitop lamhen tuhenba narco terrorist singna furukki apunbagi saktam thugainabagi pandamda chingmi tami naga meitei singda nomai chingdol onsinduna proxy war chathaduna paktak mihatki war crime chatharakibagi mayokta ngasidi apunbagi firep lorakhibasi puari amuk halakpa amadi machin manau oibagi ichel adu hena chislakhibagi khudamni masini pujarakliba matamgi wafumda makha tarakpada asigi rasifal amung taminase rasifal asibu ibirakpa Dr. Wangkhem Jibol Singh Assistant Professor Biotech Genome Semarong Imphal ngasi tang taraga manga tha taret English singani kunga taruk yumsa kaisa namit aduga ngasi ingen gi nongma panba numit asigi rasifal taminasi ahan bada mes rasi imung manung watana bana nasak naral jakhotkani arapadagi mateng kanagani lai guru nadi chanbiroi yakayeng na chatlu laisa pakhang singi oina nungsibana chanbi Bris rasida anam tan bana na chak naral mangjagani noluk na chatpa fai anoba masagi asagi lakani afaba mafam fangani miyam na jali laisa pakhang singi oina nungsi mari di fai mitun rasi naitom warep lauroi daba asauba loinaroi daba khantadana thauram pairoi daba numitni nasana nai loinaba fai laisa pakhang singi oina ningba mapa charoi
Karkat Rashi Losing Pudok Pawagani Aruba Tabak Pairunu Lan Mayang Tagani Laibak Faban Ikai Kumnabi Badi Fangjagani Lakjang Nungagani Lesha Pakang Singi Oina Ninjabatungani Singarasi Tabaki Matang Danungai Jaba Miyamna Suteng Bang Ningba Aruba Tauram Sing Paiba Lainangam Gada Banumini Huran Badagidi Sekshilu Lesha Pakang Singi Oina Laibak Pabawat Kani Kanyarasi Seltum Amadi Michang Hengat Kani Naknabagi Mateng Amadi Tauna Fabana Aruba Tauram Sing Su Laina Pangani Ningan Naganu Laibak Fagani Lesha Pakang Singi Oina Mai Pakjagani Tularasi Mipayaramba Kuksaragani Wakal Toklagani Apa Apuna Badai Kuksagani Angambagadi Kautak Chanagani Sok Panba Yabadai Chekshilu Lesha Pakang Singi Oina Ning Batungani Brisirasi Nasak Naral Chakwat Kani Nasana Nagi Mateng Kanagani Landabana Mai Pakcho Haibasulai Asa Chauba Miwa Laubadi Yade Lesha Pakang Singi Oina Laibak Laiti Danurasi da Yekna Balaksin Bapalam Balan Fangbagi Nungaiba Miam Gamari Favalai Pairaki Losing di Choli Ahakpa Warep Loganu Lesha Pakang Singi Oina Nusi Mari Pari Makarasi Sokpan Bayai Finganu Amadi Kana Jainaba Yaurunu Wanom Tongnom di Kanagani Arang Arak Fangjo Haibalai Banumitni Lesha Pakang Singi Oina Ikai Kumnabigani Kumbarasi Wakal Tokpa Amadi Laibak Fabanumitni Pange Khanbadu Migi Pautak Ngaidana Pangbuyagani Wafang Naba Yetnabadi Yaurunu Lesha Pakang Singi Oina Ningjabatungani Aroibada Minerasi Haksang Nungai Jaba Palamba Tabak Pang Balau Singna Pambai Oiba Kanagada Banumitni Miyam Kaina Danaba Irang Pudaba Fagani Lesha Pakang Singi Oina Ningbana Ama Oi Masini Pujarakliba Matamatamgi Wafam Rasifal Nungti Fongliba Pause Sindigi Loktok Jaba Maru Oiba Pau Tabiriba Amadi Midyang Tabiriba Singbo Niramla Tangjamna Amukana Kurumjay Puarika Matam Kuina Nungsang Haibadi Piles Laina Asinaduna Kudung Chadaba Kaya Mayo Naduna Leraklaba Amadi Atopa Layan Kaya Chataba Matamda Pabangam Draba Natraga Laina Asi Yang Tokpagi Kudung Chadaba Mayo Naduna Leraba Singna Madugidamuto Wabirugan Sahitaragi Matakta Experience Leraba Laina Asi Yang Budamio Chakya Pan Bangam Kraba Mayang Impal Bengal Digi Kabirani Pundremayum Jovida Loinana Machanupa Safik Anwar Anina Punna Nupa Amadi Nupi Singi Tonga Tongana Layang Kudong Shaba Pizeri Kabirani Pundremayum Jovida Hidak Asi Amuktang Takpada Nungsang Haibadi Piles Pumpa Panba Ngamle Laina Sina Naduna Kudong Chadaba Kayamarum Adom Mayok Nabirabadi Nasing Asima Mayang Impal Bengun the Ladiba Pundremayum Jovida Amadi Safik Anwarga Unabi Akupa Marol Gidama Call Tobio 985660168 Amadi 940278324 Piles Nava Anava Gidama Kabirani Pundremayum Jovida Amadi Safik Anwar Mayang Impal Bengal PM Kisan Verification Gidama Kanghanjaba PM Kisan Verification Enroll Taunana Bagidama 2019 da Installment Tha Khara Phanglamlaba Matungda Lep Kraba Scheme Asigidama Verification Taunana Bagi Kariguma Khara DAO Thobalgi Maikaidagi Kanghanjari 2019 ni mamangda hana enroll tawduna scheme asigi makhada sentham khara phangkhraba singna 2019 mamangda seasonakiba pata adu utpigadabani amadi anova 2026 fawgi manungda pairabadi anova adugi copy amamam yawbirakadabani masina tragana 2026 fawgi mamangda adomna khasna thibi khrabadi khasna thigibagi receipt yawbirakadabani adongi pata adu 2019 gi January gi mamangda lekhiba pata adu oibigadabani Maruiba documents sing amon and sing Jarabada Aadhaar card 2019 gi Mamangi pata renew Tauragana renew Tobagi copy su Loina Birakadavani Kariguma renew Taudragana Kazna Thikibagi receipt Loina Birakadavani Aadhaar Amadi pata the Leba Ming Adu Chapmanaba Oigadavan Amadi Ming Adu Lopugi Oigadavan Thawal district Amadi Kakching district ki oina DAO Thawal Natraga Directorate of Agriculture Sanjen Thongda Lapiduna Tanabiu Amadi Anova enroll Togadaba Singna Directorate of Agriculture Sanjen Thongda Lebeda Lapiu Natraga CSC the Chatpiduna Anova PM verification enroll Toba Yagani Miyam the Kangan Jabamana PM Kisan verification Toba Asi Ration card